Numitarong chumna chathagadaba kunsuba Manipuri University Festival ngasi Works Minister Dr. Ratan Kumar na hudokre. Lamphel Patalebe Integrated IUS Hospital Mathauning Thina Tawdre Medical Superintendent na hospital ke award pakyalay hay na phongdorakli. Lupa crore chama kumanga hina changna sakibalay makong heavy fuel power plant siznatana laibigi matangda BJYM na center de report ama tharagani hairi. Kurumjari ISTV pau miyang tabiri basimbu taram naukjari hauzik pau sandorong pijari ngasi dagi lagriba tang tarak mapan phauba numit taruk ni chupna chathagadaba kunsuba Manipur University Festival lisingani tarataruk ngasi Works Minister Dr. Ratan Kumar na Haudokre Manipur University Students Union na sinduna University asigi Sports Complex ta pangthokwa festival haudopaki thoramda University asigi School of Mathematical and Physical Sciences ki din Professor M. Dhaneshwar amade Musugi President Singshubam Manglemton Maiteshu Sarugyaki Haudopaki thoramda contingent taraga mapal na sarugyatna March Past pangthoke Minister Ratan Kumar haikibada Manipur Sarkar na yamna kanna honabadagi Sports University amade Cultural University Linkalani ngasi dagi hauna chathagadoriba festival asi mapung phaba festival ohenna bahona si haiki. And I'm happy to be here again, and this I feel that I'm one of you and I cherish those moments, and you please enjoy this whole week which will be full of excitement, full of competition, full of sports activities, full of cultural activities, full of literary activities. Now you keep behind your classroom mindset, and this will bring you the best part of your talent that you can showcase to the whole university community. Chief Minister Okram Ibobina lisingani taragamangagi June tang kungamarida Lamphel Pata hangdokiba Integrated IUS Hospital mathauning thina tawdre Phamung yangkai leigadaba hospital asigi building mapung phana loisindre OPD natana hospital asina atopa khudong chaba amata piba ngamdre hairi Malemgi oina IUS layengbu maruoiba layeng ama oina launarakpagi matungina Manipur Sarkar nasu midyang changtuna Lamphel Pata IUS ki akhanaba hospital amade directorate asi linkhatkibani ISTV news na phangba paugi matungina hospital asida doctor yauna punna staff humbudra ka mathoi leirabasu quarter da leiriba nurse khara natana atai staff sing lakpagi chang yamna watli hairi Hospital asigi ka ayamba thonglonduna leiramba ISTV news na thengnarake Amaromda phamung yakai leigadaba hospital asigi sariba building asisu mapung phana loisin bangamdre Amaromda IUS hospital asina miyamgi seba mapung phana chathari haina hospital asigi medical superintendent Dr. Ushana Phongtorake Mahana makhatan haikibada hospital asida thabak tawriba doctor amadi nursing ase Ayuk nungthil numidang haina schedule naina duty punabani hospital asida thabak tawbada mai amadi isingi khudong chataba mayoknari amadi hospital asi yauna changlak liba lambi gi phibam asi phattabana chathok chasinda amadi anaba singna lakpada awaba ma oiri hauzik leiriba phamung yangkai changadaba building asi saba losindabana mapung phana thabak pangthokna khonabada khudong chadaba kharadi thengnari Hospital asigi OPD da nongmada anaba nifudagi yangkai fawbagi layingbagi thabak chathari adumoinamak ana layingbada changadaba hidak langthak sing marang kaina phangdabagi awabadi thengnari haiki na changbada nongai tabani na hai ba hai aduna sigi jo koida problem ma mori lambi se bhajan chenbi ba changbam lambi se ma sumai leite adagi ising wore ko ising therapy ising yam changi ising ko isan on lejari bani ising je pipe to ti pusala ma pham jana ising ge bhajan thambi ba adu ising mai amadi building complete on lebi ba hidan on watana ko therapy ising je watana ko che marang kana pibi ragadi akoi full project on tawjam NL CPR gi makada lupa crore chamaga kunmanga hena changna paikhat khiba leimakhong heavy fuel power plant siznaba yadana leiri
प्लान असिगी हौजिक लेरिबा फिबम सिंह BJYM की प्रेसिडेंट ओ मलेसना लुचिंगबा टीम अमना हकथेंगना चतुने इंगसिंखे खोंगचत अदुदा वाइस प्रेसिडेंट विक्रम अमदी अतै मेंबर के सुसरु याखे NLCPR के सेंथंग मखादा भारत हेवी इलेक्ट्रिकल लिमिटेड ना एजेंसी ओइदुना लिसिंग चमापल मिटफुग मापन के दिसंबर थादगी स्थापहौखे अदुगा लिसिंग अनि के मार्च अप्रैल द लोइदुना चाही अदुगे अक्टोबर मंगादा मतम अदुगे भारत की प्रेसिडेंट डॉक्टर APJ अब्दुल कलाम न संगाखिबने 36 मेगावाट पुथोकपा प्लांट असे हौजिक इंजिन अनि यारगा अतोप मरी यादन लेरे संगारबा मतुंग मतम खरा मियाम दमै पिरमलगा ngasi phauba sizinadana leire omalesna phongdokhibada ashok shell changna semgatpa plan ase hauzik taduna leibaga chap manare haina nungaitaba phongdokhe RTI thaduna marik jumba report ama khanglaba matung center da pau pigani plan asigi matangda white paper ama sarkarna puthokadabani loinana plan asida leigadaba staff sing amata leite maruiba staff kharade kaisampata phamduna lei haina phongdokhe koigi amukak koigi metric exam da अमुखक्तंग अखोगी फंक्शन तौरमगा ngasi bobo paralyze tawduna leire aduga masigi amount magi estimate cost na karo chamaga kumanga ga 0.38 lakhs si masidani akoina congress na ngasi tawromni ba pot miam da namthak tawba moida miam da tawriba namthak se masi bijayam na makhata na thigalakpasida sisu akoina thigachari ba policy akoi athuba matamda masi अखोई RTI थागनी अदुगा PL सबमिट तौगनी अदुगा अखोई सेंटर तकनगनी मसीगी पोसे अंगप फंगना सिदा डिमेज लेरमसी फंक्शन अमत तौदे स्टाफ लेरमदे अदगी मसदैदा इसिगी अखोइना सागी सराउंडिंग की जगह दा अखोइना हंगबदा अखोइगी स्टाफ सिंगी ईदी ममिंग रोय कावरे ममिंग आदा कशापाता फमगा लैयदना अखोइ सि थेंगरिबा पोट असिने मसी अखोइगी करम्बा एजेंडा दा करम्बा कैनोनो मसीगी व्हाइट पेपर अमा याम अथु मतमदा मसीगी कांग्रेस मसीगी ना पुथोकपिगदबनी अदुगा मसिदा कैगुंबा अथुबा मतमदा पुथोकत्रगदी बिजयंगी टीम अमा कोइ चलगांदा अखोइ ममांगदा टूरिज्म दा अखोइना सबमिट तौगिबा अखोइ तौबा दुमाइना अखोइ अखोइ सबमिट तौगनी अदुगा मसी CBI बो यौबा याबगी अखोइ अकनबा अखोइ खोंजन चंगजगनी हाबो फमजी थमजे Manipur High Court के एडिशनल जज ओइना जस्टिस सोंकुचुप सेटो ngasi wasak laukhre Manipur High Court के कोर्ट रूम दा पांगथोखिबा थौरम अदुदा चीफ जस्टिस LK महापात्रना जस्टिस सोंकुचुप सेटो बो एडिशनल जज ओइना थौदांग पुना वाsak lauखे ngasi की थौरम अदुदा जस्टिस एन कोटेश्वर सिविल अमदे पुलिस की मकोक थोंबा ऑफिशियल कयासु सरुयाखि हौजिक फावदा मणिपुर हाई कोर्ट के पुना जज मसिंग मंगा सुरे and to the base of my ability, the Constitution and the laws. Haksang the Son Bay Yabamasung, Ain Giwangmada, Janaba Polam Singh Puthokli Basi, Protection and Preservation Committee Manipurna, Meeting Changlakan Haina, Committee Convener Dr. Y. Mani Kumanangase, Manipur Press Club the Pangtokpa, Nomagi Oipa Convention on Consumers' Rights Degitorum the High Cray. Ngasigi Toromatuda Food Safety Medical Directorate के नोडल ऑफिसर चबुंगबम सना जावो मैते एडवोकेट चोंगथाम नरेंद्र अमदे हानगी डीएम कॉलेज की प्रिंसिपल ओइरंबा तोंबा शर्माना मरोइबा मियोसिंग ओइना सरग्याखि डॉक्टर वाई मनी खुमन मखातान हाइखिबदा ngasi miyamna chariba polam singasi kadai fawba hakchang da suanbagi amade kanabagi haiba khangba ngamdre hiramasing matang da committee na midyang changba horgani haiki baru enda hati sar ga hiba mi sinda karwala to musina het independently mukna tawin to wa blockade me hela eta da ada het wakon advancedly het makoi mamanchi het I set up money to wa silumba yamna in order oidaba yamna discipline yaudaba kano milisap ma system ma ko society da lapse masih su bagi sama ada coba problem mama oleh tadi masih kena karena pakai di division mereka ini teman-teman bergamen ni mereka jumpa affair kita iba ada juga sulit iba mayam dia kusan mereka Manipuri kusan ada lain bentuk sing mereka kusan mereka hari ba bagi lambat sudah kerana kita tahu kena bagi division lah masih
Malemgi Turel Numit Manipur dasu tongan baluk kayana sinduna pangthokre. Mapichel Dam Affected Villagers Organization, Center for Research and Advocacy Manipur amasung Human Rights Initiative na sinduna thoramasi jadong kulda pangthokhi. Thawal Turel gi ichel maning tamna chelalo Mapichel Dam na soala ba miyam gi hak masakhangu Dam Saba gi firap review tawbagaloina na Mapichel Dam Saba kudakta lepu haibasna thawrong gi mapungoi pa pandamoike. Mapichel Dam Affected Villagers Organization ki chairman Doving na Hauzik Thinkatuna Thamliba Thobal Turel gi ising asti thadabiu hairabasu Hauzik Pawba miyam gi apamba khangdana leiri haike. Center for Research and Advocacy Manipur gi Secretary Yumnam Jitena Manipur da maroi na cheliba Thobal Barak Turel maning tamna chelhanduna miyam ga leinariba mari thad hanbiganu Turel gi ichel thingbana mausagi khalda chaun akaiba piri Chaukat pagi mingda akoi bagi fibam soanba miyam gi punsida awaba piba chumde haiki. The Turin is free on a challenge view. Aruga Malang International University ki koi message su kari no hamtan Turin ga praja ga music lina riba mari se kahan bigano aru Turin si achen ba Turin uhin bi haba. Let the rivers free flow free happening. Aduna koina Tawan Turin boiro Barak Turin boiro. Let the Thawal river flow free. Let the Barak river, let the Thawal river and all rivers in Manipur flow free. Have a message maina. Ngarang nung telpung anirom tabada Langol Chingge, Lantung Ching Kulgi, Symmetry Maiketiki Lamai Chaklaktuna, Hector Kulongi Umangi area amangata Tokri Hari. Ramgailong Youth Club ki volunteer humpurom na may kanbaki tabak chataki, Loinana, Mayadu Numidang Wairam Pung Taruklom tabada kanbangam ke. Impal gi saging Mingsel Oiriba Langol Ching Asibu Ngak Sentuna Tamnab Honabada, Forest Department Amade Marilena Bakudimang na Honabiu. Kanagumba miyoy amatana chingasi may thabigano hairi. Ngasi nung tilpung marirom tabada hata golapatida santro car amana thombada miyoy ama laikanabangam sire. Car aduna alto car amada amuk thomjinbada chauna amangata thokre. Laikhidraba miyoy adudi Kabir Ahmad Jahi Taraganipan Kolkata gi Murshidabad tagi hozikna hatagi yum amada laibani. Mahak 100 Flower English School da class 12 tabliba mahiroini hairi. Ngasi upung mapal taramdaida National Highway Kuntraga Taret ke Lukhambi Part 2 mayada railway ki tabak suba Naik Company gi tatagari ama Put Chanirom Luba Lokhada Tashinbada Myoy ama sire ahumna soglei. Laikidraba myoy adudi Khaidem Nauton Apokpa ke H Mocha Kumbi Watho Lambida gini hari. Asokpa myoy ahum hospital da laikanakre. Thobal district ke Kairak Khungnang Lekai da nupi macha amabu chahi humpuga mangarom suraba myoy amana nupi oibi ke ikai khumnaba mangan bikre hari. Thaudodu da chenaba Laisang Them Manaugi yum haukiba hingda Lekai miyam na may thakre. Miyam na yum may thare haiba pau phangbadagi thaudok thokphamda Kakching Police amade Kakching Fire Service ki personnel sing laktuna may kanab honake adubu kanbangam khide hairi. January ba miyoy Kakching Police na fare. Government Polytechnic ki award apakaya sarkar na thabakoina pangthok pide haiduna ngasi mairoi singna New Secretariat Block Main Gate nam khaiduna Education Minister unakre. Government Polytechnic ki Students Union ki luchingba singna Education Minister unaraba matungda Union ki General Secretary A Premna Polytechnic ki award apakaya gi matangda hana sarkar ga wari sanaki belaire. College asigi infrastructure practical tawpham leitaba toilet power supply amade ising yauna award apakaya mention binaba haukiba tang taragamathoi class boycott jathabalai ngasi college ki main gate launchin baga loinana akai atoi khara thon khraba matungda minister unana ba lakpani minister unaraba matungda thajaba khara pirakle adubu college ki class boycott jathabadu handokpa ki phirepti laite hairi boycott tawru kem kana de ngasi bawa hanam yengbi boycott tawri bas boycott kanam sangan di MIT institute da hom yekon boycott tawru samang je मैंने कानर तब दे सा अपन में मसीकी खान ते हमें था दो में मसीकी होने पुलिस था कंट्रोलर ने मिनिस्टर उन्हें रोगा माल आगे है तो कंट्रोलर जो सवाल आके सा कंट्रोलर ना वो वामना ला पुलिस में हमने गाड़ी जा वायर का मिनिस्टर की सिर्फ गेट पकाए का वो तो मैंने साथ ही टेंशन नहीं किया तो मिनिस्टर उन्हें वो पंगे सा मिनिस्टर उन्हें वो पंगा मतुम के साथ मसीकी मिनिस्टर ने कोई थाज़े होती है हिंदी कोई क्लास हो नहीं है तो मैं क्लास से वो हिंदी हो गया कि याम पे तो पुलिस की चोरी लेती है मरोई में
कॉलेज की टॉयलेट से गेट 5 within 5 days फोगी मनुंगा साने हाइदना खैदा थाजब बिजरेजन दुगी मतुंगिना खोगी बोयकोल असे थाजब मतुंगिना मतम खरा कोई हंदोक्सरे कईगुंबा थबक तो अंथोक बिरक्तगदी केना मखा ताबा बोयकोल खंजन के आमसु संजलकनिजे Hadnai Kim Joe Mishigi Achumba Langla Langjil Puthoknaba Sarkarna Khotnadabagi Mayokta Misi asigi matangda semkiba JSC na Sinduna ngasi Manipur Press Club ta miyamgi mifam pangthokre mifam aduda Jothe Tribe Union gi President T.H. Malstrom Jothe Art and Culture Society ki Secretary T.H. Minting All Tribal Women Organization Chandel gi President Lalam Mate amadi Ward ki Secretary M. Sobita yauna atai lupke agi luchingba singsu sargyaki Sobitana Fongdo Kibada Bisnupur Jothe Kuldagi Kwasifaida Tingnaningai Oibamong Sikiba Mishi Matangda Ngasi Pauba Sarkarna Karigumba Langla Langjil Amata Puthok Pangamdabasi Laibak Thibani Mishi Asigi Matangda Asing Bakhangna Bhonabada Miam Punna Thingnaminasi Haiki Lamlang Hupi Jothe Kuldagi Hanai Kem Joe Misigi Langla Langjil Athuba Matamda Puthokna Ba KSO General Headquarters na Dabi Tauri Mahak Laikidabasi Masamatomta Sijabanate, Kanagumba Karan Halaga, Masamatomta Sijaba Malhan Bani, Mishi Asibu Tijiliba Authority na Mahak Laikidabaki Asengba Marimakong Tidopio, Gamena Kes Asida Niom Jumnaloshina Bokona Drabadi, KS Ona Tuminalero Hari. Howsy, Paugimerton at the break, Matan. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabashu karishu waningai leitre lifsaf shiraf sijinabiu adungi awaba punama koknabigi pambaini diabetic na naraba anabashing nashu sizinaba yaraba lifsaf capsule shu phangbigani lifsaf siraf amadi lifsaf capsule naraga laing babudi narjingai da saksal hobana hena fai Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu All Lambuland opposite GP Women College. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIM. Class commencing from 4th April 2016. Only 40 students per batch. India gi ahanba national awardee Government of India na piba Silver Dew. Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu Break matungda amuka nataram nokchari makata pauda National Small Industries Corporation Limited na sinduna thasigi kun phauba chathagadaba Impal Expo Lishingani Tarakataruk, Iboyama Sumanglila Sangrenda Hokre. Thoramatuda Chief Secretary Onabkishore, MSMEDI Impal Gi Director Ajay Bandopadhyay, Commerce and Industry Ki Director B. John Lalting Kuma, NSIC East and North East Ki Chief General Manager J.K. Mahantasu Sarugyaki. Expo Sida Entrepreneur Jamarom Sarugyari. Council na loba class 12 ki examination Tamenglong Higher Secondary Exam Center da ingna chikna chathari ngasi All Naga Students Association Manipur Jelerong Students Union Manipur Jelerong Students Union Longmai area amade Tamenglong District ki volunteer singna paumi singaloina na center asigi exam ki phibam yengsinkhre center asida arts ki mahiroi chamga yankhai taret amasung science ki humdra ka mathoina exam thari Officer in charge Ketchi Hudana class 12 ki oina mathematics ki oja leite adubu local oja nektuna Mairoi Singh takpitam birakhe chahi ani gi mamangda ki mathematics ki oja hapina bat takna duna lakhibani adubu hauzik phawba tabidre furniture ki award palaibana school authority na uya laga phan gi makhong oihanduna lairik tamle school ase yamna phibam chataba mongda chalairi haike School asigi award pakya lerebasu handaki exam asi yamna ingna chikna chathare district administration asu examination asigi dama cooperation piri
Mapan Suba IRB da DSP Oiba Thongnawjam Brindana voluntary resignation Pishinduna Tabak Tagi Tokpaga Khwairamban Thaudoki Sanjit Mihat ki matangda Masagi Maral Yajaduna Chongthorakliba Constable Herojit ki issue Karigumba Mari Amata Lainade Haina Brinda Masana Phongtokre Ngasi Nuktil Manipur Press Club da Pangthokpa Paugi Mifam Amada Mahakna Makhatana English Ingani Taragani Toigi MPSC exam Mai Paktuna Tabak Khankiba Matamda Mahakpu UNLF ki chairman Hauzingna NIA gi custody ta leiriba RK Meghan gi mamong nupini haina mari leinaba singna appoint order pikide madudagi Supreme Court yoraba matamda appoint order phangduna thabak changki adubu thabak changlaba phawda makok thongba officer yauna mioi kayana yengsinba amade Manipur police ki system da asoibe kaya chumthongna bakhona bada ngamloidabagi maram kaya yengluraga thabak tagi pothanabagi phirep lobani Mahakna pham thadokpagi matangda semkhiba committee adu neutral oidaba maramna makoina tharakpa samon adu laudabaga loinana statement piba chattabani hari visit factor ama aduga discipline force the trust yaudda taragadi kem to yade adu thabak wabagi damukta kanana kana amtana complaint tawroeba psyche da nei rakpase mentally nei rakpase dignity da hurt tawba miyoibagi self respect da hurt tawba mi equally treat tawdaba selective oiba harassment piba si pochi masana tawge amna tawribra ntraga mi mana taw haina tawribra habi question se mi khara da hangine accept tawgera tawrora do ingona mathau ta dai thabak tu resignation letter do ai condition pi raga ai to ke haibana teba in case if that condition is satisfied that I am going to be back in the service I didn't mean that I left it because I left it Nishana Kunaida Piba Saiteng Amasung Masibu Tingbada Miam Gitaudang Haiba Kananeba Mipam Amangarang Kekman Jila Ketel Dakada Amade Tawal District United Development Kekman Apunba Mairapai Biluka Kusamnadana Pantokre Tauramadu Kadagi President Y Ratan Kumar Human Rights Initiative Ki Executive Director Joy Kumar Wahing Bamna Resource Person Oiki State Sinba Tungna Luna Nalainabagi Drive Ama MGR South Gate Group Singna Mars Taragani Toy Masung Taragundoi Pangtokre Driver say Gamena Lokaliba Swat Bharat ki awareness Handokna Bapandam da Chatakibani Socialist Students Union Manipur Kauba Anawa Mahiroi Loop Amasem Le Hari Manipur Press Club the Pangtopa Paugi Mipam Amada Nona Semle Hariba Mahiroi Loop Asigi President S. Langambana Loop Asina Political Oiba Tabak Tawong Singda Kong Tangjiloi Quality Education Purakna Bukonagani Manipur gi Arapa Mafam Singda Ladiba Sarkar gi School College Singda Center Amadi Statna Thadariba Scheme Project Sing Mapung Pana Chatna Handuna Lairaba Mahiroi Sing Mai Tamba Phangriba Sida Akan Mamityang Changani Hari